ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯊꯣꯏ ꯀꯧꯕ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕꯗ ꯆꯥꯕ ꯄꯥꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯁꯨꯗꯨꯅ ꯊꯥꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯋꯥꯔꯤꯗ ꯁꯩꯇ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯁꯨꯝ ꯄꯣꯊꯥꯃꯜꯂꯁꯨ ꯋꯥꯁꯤꯜꯂꯛꯑꯦ, ꯀꯥꯟꯅꯗꯦ꯫ ꯑꯩ ꯂꯝꯄꯥꯛ ꯃꯁꯤꯗ ꯐꯝꯗꯨꯅ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯕꯗꯣ ꯑꯃꯨꯛꯇꯕꯨ ꯌꯦꯡꯂꯨꯈꯤꯒꯦꯗ꯫ ꯂꯦꯝꯕꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯒꯦ? ꯆꯠꯄꯒ ꯆꯥꯕꯒ ꯐꯝꯕꯒꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯅꯨ꯫ ꯌꯨꯝꯁꯤꯗꯅꯦ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯆꯥꯔꯤꯕꯁꯤꯡꯁꯦ ꯈꯔꯁꯨ ꯂꯣꯏꯁꯤꯜꯂꯨ꯫ ꯃꯤ ꯆꯪꯉꯛꯄꯗꯅꯦ ꯏꯀꯥꯏꯔꯦ꯫ ꯅꯪꯅ ꯀꯣꯛꯄꯁꯤꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯕꯨ ꯍꯥꯏꯗ꯭ꯔꯁꯨ ꯅꯨꯄꯤ ꯊꯕꯛ ꯅꯨꯄꯥ ꯊꯕꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯀꯣ꯫ ꯅꯥꯄꯤ ꯐꯣꯏꯕ ꯋꯥꯏ ꯁꯤꯠꯄꯗꯨꯗꯤ ꯃꯗꯨ ꯐꯥꯎꯗꯤ ꯅꯪꯅ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ, ꯑꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯇꯧ ꯍꯥꯏꯔꯣ? ꯍꯣ ꯅꯪꯗꯤ ꯅꯨꯄꯥ ꯊꯕꯛꯁꯨ ꯇꯧ ꯌꯥꯗꯦ, ꯅꯨꯄꯤ ꯊꯕꯛꯁꯨ ꯇꯧꯗꯦ, ꯑꯃꯠꯇ ꯇꯧꯗꯦꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯅꯨꯃꯤꯠ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯒꯦꯕ ꯍꯥ? ꯀꯔꯤꯕꯨ ꯇꯧꯕꯤꯈ꯭ꯔꯒꯦꯕ? ꯇꯧꯗ꯭ꯔꯦ ꯈꯪꯗꯦ ꯍꯥꯏꯔꯝꯗꯨꯗꯅ ꯌꯥꯔꯦ꯫ ꯑꯗꯣ ꯅꯨꯃꯤꯗꯥꯡꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡ ꯀꯩ ꯊꯣꯡꯒꯦ ꯈꯜꯂꯤꯒꯦ? ꯑꯣ ꯀꯔꯤꯕꯨ ꯊꯣꯡꯉꯨꯅꯤ ꯍꯥꯏꯒꯦ? ꯉꯥꯔꯤ ꯊꯥꯛꯇꯕ ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏꯁꯤ ꯅꯠꯇꯅ ꯇꯧꯔꯅꯤ ꯑꯃꯨꯛ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ꯫ ꯆꯠꯂꯣ ꯀꯩꯊꯦꯜꯗꯒꯤꯔ ꯀꯩꯅꯣ ꯉꯥ ꯑꯃ ꯁꯣꯠꯂꯒ ꯊꯣꯡꯉꯝꯃꯣ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯧꯒ꯭ꯔꯤꯗ ꯆꯥꯕꯗꯅꯦ ꯏꯁꯥꯁꯤ ꯋꯥꯔꯦ꯫ ꯍꯣꯏꯗꯤ ꯉꯝꯖꯗ꯭ꯔꯦ, ꯆꯥꯅꯤꯡꯂꯒꯅꯅꯦ ꯃꯈꯣꯏ ꯃꯄꯥꯟ ꯍꯦꯛ ꯁꯣꯠꯄꯤꯔꯨꯔꯣ꯫ ꯅꯍꯥꯟꯗꯁꯨ ꯅꯠꯇ꯭ꯔో ꯏꯅꯦ ꯊꯔꯣꯗꯒꯤ ꯌꯦꯟ ꯁꯣꯠꯇꯨꯅ ꯆꯥꯔꯤꯕꯗꯣ? ꯃꯗꯨꯒꯤ ꯁꯦꯜ ꯐꯥꯎ ꯄꯤꯗ꯭ꯔꯤ, ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯎꯅꯕ ꯍꯣꯠꯅꯕꯗꯅꯦ ꯏꯃꯨꯡꯁꯦ ꯈꯨꯔꯨ ꯌꯧꯔꯕꯅꯤ꯫ ꯀꯨꯏꯔꯔꯣꯏ ꯈꯔ ꯂꯩꯔꯕꯗꯤ ꯁꯨꯝ ꯄꯨꯊꯕꯗꯅꯦ ꯉꯛꯁꯝꯁꯦ ꯁꯤ ꯌꯧꯗꯧꯔꯕꯅꯤ, ꯁꯤ ꯌꯧꯗꯧꯔꯕ꯫ ꯉꯔꯥꯡꯗꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯤꯒꯤ ꯁꯦꯜꯗꯣ ꯄꯤꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥ? ꯍꯧꯖꯤꯛꯐꯥꯎ ꯄꯤꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯅꯨꯡꯉꯥꯏꯗꯀꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯌꯦꯟꯒꯤ ꯁꯦꯜ ꯄꯤꯔꯝꯕ꯭ꯔꯣ ꯍꯥ? ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯄꯤꯔꯨꯗꯧꯔꯤꯒꯦ? ꯆꯦꯡ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯜ ꯍꯥ? ꯑꯗꯨ ꯈꯛꯇꯪ ꯐꯥꯎꯕꯕꯨ ꯀꯔꯤꯅꯣ ꯀꯣꯛ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯁꯤꯗꯩꯁꯤꯗ ꯆꯒꯠ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯣ ꯀꯥꯏ ꯊꯝꯒꯦ ꯍꯥ? ꯀꯗꯥꯏꯗ ꯊꯝꯒꯦꯕ ꯅꯪꯕꯨ? ꯍꯣ ꯅꯪꯅꯁꯨ ꯌꯨꯝꯁꯤꯗꯅꯦ ꯁꯦꯜꯗꯣ ꯈꯔ ꯄꯨꯁꯤꯟꯕꯤꯔꯛꯑꯗꯤ ꯑꯩꯅ ꯇꯥꯟꯕ ꯁꯦꯜꯁꯤꯡꯗꯣ ꯇꯨꯡꯁꯤꯟꯒꯗꯕ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯪꯗꯤ ꯐꯝꯖꯥ ꯆꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯏꯃꯨꯡꯒꯤ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛ ꯆꯦꯡ ꯋꯥꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯍꯣ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ? ꯈꯨꯔꯥ ꯃꯨꯆꯧꯒꯤ ꯂꯧꯗꯨꯗ ꯃꯗꯨꯗ ꯎꯁꯦꯅ ꯍꯥꯏꯕꯗꯨꯁꯨ ꯅꯪꯅ ꯁꯤꯡꯅ ꯍꯦꯛ ꯇꯠꯄ ꯃꯈꯩ ꯌꯥꯗꯦꯗꯅ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯨ ꯎꯔꯕꯗꯤ ꯂꯧꯁꯥꯟ ꯄꯤꯈ꯭ꯔꯒꯅꯦ ꯂꯦꯝꯍꯧꯕꯗꯨꯅ ꯃꯇꯝ ꯈꯔꯗꯁꯨ ꯏꯪꯅ ꯆꯥꯅꯅꯤ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯎꯅꯤꯡꯂꯒ ꯎ ꯀꯩꯅꯣ? ꯈꯨꯔꯥ ꯃꯨꯆꯧꯒꯤ ꯂꯧꯗꯣ ꯅꯪꯗꯤ ꯌꯥꯝ ꯎꯅꯤꯡꯉꯝꯅꯤ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯑꯩꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯆꯥꯟ ꯆꯥꯟꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯕ꯫ ꯃꯃꯤꯠꯇꯨꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯦꯗꯅ ꯃꯗꯨꯁꯨ ꯅꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯕ꯫ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯤ ꯃꯃꯤꯠ ꯁꯦꯞꯆꯕꯒꯤꯅꯤ ꯀꯩꯅꯣ꯫ ꯁꯣꯅꯣꯁꯨꯕ ꯋꯥꯗꯣ ꯌꯥꯝ ꯉꯥꯡꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯅꯤꯀꯣ꯫ ꯁꯦꯞꯄꯁꯤ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯁꯦꯞꯇꯨ ꯆꯨꯝꯗꯦꯅꯦ꯫ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯜꯂꯒ ꯁꯦꯞꯄꯦꯕ꯫ ꯅꯨꯄꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯃꯊꯪ ꯆꯍꯤꯗꯗꯤ ꯂꯧ ꯑꯃ ꯑꯅꯤꯗꯗꯤ ꯎꯁꯤꯕ꯫ ꯑꯇꯩ ꯆꯥꯕ ꯆꯥꯗꯕ ꯆꯥꯛꯁꯤꯗ ꯄꯨꯛ ꯊꯟꯅꯕ ꯆꯥꯁꯤ ꯀꯩꯗꯧꯕꯒꯦ? ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯅꯣꯡꯃꯗ ꯆꯔꯥ ꯍꯦꯟꯕ꯭ꯔꯅꯦ ꯍꯥ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥ ꯃꯌꯥꯝꯗꯨꯕꯣ? ꯍꯣ ꯆꯔꯥ ꯍꯦꯟꯗ꯭ꯔꯕꯁꯨꯅꯦ ꯏꯄꯥꯡꯒꯜ ꯇꯦꯛꯄ ꯃꯈꯩ ꯁꯨꯔꯨꯕꯒꯤ ꯁꯦꯜꯗꯨꯗꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯇꯨꯡꯁꯤꯟꯕ ꯉꯝꯗꯤꯌꯦ꯫ ꯅꯣꯡꯃꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯄꯥꯒꯤ ꯀꯣꯛꯁꯤꯁꯨ ꯆꯥꯎꯔꯤꯕ ꯋꯥꯈꯜꯅ ꯈꯟꯗ꯭ꯔꯤꯕ? ꯑꯩꯅ ꯆꯥꯎꯔꯤꯕ ꯀꯣꯛꯁꯤ ꯇꯔꯥꯏ ꯆꯥꯎꯕ ꯅꯠꯇꯦꯅꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯁꯦꯜ ꯄꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯅꯤꯅꯦ꯫ ꯀꯣꯛ ꯌꯥꯝꯅ ꯆꯥꯎꯔꯤꯕꯁꯦ ꯁꯦꯜ ꯄꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤꯅꯦ꯫ ꯁꯣꯏꯗ꯭ꯔꯦꯍꯦ, ꯅꯕꯦꯝꯃꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇ ꯅꯪ ꯈꯪꯉꯛꯀꯅꯤꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯕ ꯅꯪꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯀꯔꯝ ꯍꯥꯏꯅ ꯊꯦꯡꯅꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯕꯦꯝꯃ ꯅꯪꯅꯤꯅꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯅꯔꯥꯏꯕꯛ ꯐꯔꯤꯗꯤ꯫ ꯅꯣꯡꯃꯇ ꯑꯩꯅ ꯅꯪꯕꯨ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕꯣ? ꯍꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯗꯝ ꯐꯨꯕ,
masagi thongdang masak khangba itu isagi si tawni si pini khangba aduguma nupado adu ina pamjaye khoidi aduguma nupado pamni na maning leikai gi tomsa matu masada sasan phubadongna tanabadongna tanaba nupado aduguma doina pamamni bunangti aduna ne yungawba matu do otpa kawe khangaba aina risigi yam thina khenakre nangi dugi wa amaga maga samjinda ba koktuni aina na koktuna sauri ban haido adum haido adugi koktuda dugi koktadu da ba haidadi kananda haido dawrige nangsu nasini ka lebema nasin su kalabadi chabuso uktoiba nasindo kara kalanu kai dobage ai nang thakba ngamjadri chinthi ba nang nai thakro ha aina nang thakba natraba is aibu thakba ngamje kainada ha ha noktum nokjani nang muyumsida nupa ma le haiduna kai buka narige tanja duda makhoi khulgi sendoi sabi tombi su sel thoba laklami lembina tu lai ise tombi sisu nang ne mingon dagi sel do hurala ga purami adugo losili thobana aingonda da dum thauba ha shimula khangde nupi ai change he hangasu leitena khrayu ko nang na phana khra ngang na khro masigi sauk thui haiba mi gi sel purga sini khangda base ai urga imungda se singi ga tawri mana khali se lot ke sini ne nupa nangi dugu mu tawrokano nang lobani nang nang gangna zero law lot ki nu ko ai dinya ise tombi se hek thajila kadabani ko ai hek thajila kani he lembiya nangi nupa di ichia ma do ngasai dagi yumda gamta leiti da kadai sakrabano khangdi kaya da masil se thiri buni yoni mase hauji ta aina sen sinki budo imisle ohoriba kaya ga da legi ichia hoi be ma nangi nupa na hauji ta imungsida ai lakku ubada sen sinki budo ai su loina ubazani yam thuna kauthoro natrabadinya mangasi kaya na tai bisana roi ko haima wo bro ichia ai su worom doi malin haijin bani da ado ichia mado makhong hamninge na changki bani ise lakpagi lotpa nate da ngasai makai hamning da ba khong do ai ubadagi hamning laiba ha ngasidi ne ai na magi makhong hamuloi phaw ngai ba tare dana lembi mungda mapuroi babu kokthok masang laklami kadai da sakrem kanga makhagi uful mirang maraksida lotana muk tawri nupa thoglo ha chakrabo kai haramage ba nupi nangsu kanga lukase kara kara singdokpudi yabani amona kai hundokpom khongwasi mangai imungi amotpa atekpa segai pumnamakpu kangda loina leiwani o yare amungang do leiranu law tholo mapanda madugi masing kami nupido chakrabo aina mauraga lolisidi ategi nateda magi masing kukanduda migi nupi phururadi dasa tani dawbunida nangna ma phubra natraga mana nang asi baitarani ture lanbibra madine soijabani khang itema nang chachibo karina tawrisibo dubi kaino nang tawrisibo dupa nangna khong ham sangkhibodo isena uhorena ngairamini nang tholakpa chawthoi ai selo balak ibani ngasidine ai sel pudrabadi haloi kayamdi kuira nangna lawkhri matamdo pini haidana namthak tamuk tawba numita tharaga su pini pidaba itema atai haibana haibani aikhoi degi haloi dudi haiganuda atabana taraga kashu phana khanaroi karino ni masini pasni ngalisiba tombina hey sauthoi wathi ore ngangduna ne adum leirado seldo sasat piro puthora o mako se thuri mirang mayam siga lembiya nakhoi ga mangsang dusu sangna da kuire bra kanino nangi nu pagi mako kase mirang ngta ngai re kshi dabana kanga da sangaga luluriba oiramgani basi lembina hoi je handakti amang sang kasya kaya sisina dreda sada thaktabani hemandana amang sangi kaya mathau tadraba chawthoina itema silgam ta leiteda saksa ni ngai singpom ta leitre ado itema lai ngai sida silagi yauradi khar pibiram kona nanau pulap singjaragi kari haiba sil thawba lak ibe gonda sil piram kaina haye chawthoi nang na khazai tuda khupasni thajlaura ha itema nupi khaktana izat leima mina teda nupai khoisu izat ni aduna itei mana ngon hek tharaba isu itei madagi aigi izat ma lawgadam ni hey lembiya nawasi ngawra malenya khara phajilunya
ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯅꯦ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯅꯈꯣꯏꯗꯅꯦ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯣꯡꯃꯁꯨ ꯆꯥꯎꯊꯣꯏꯗꯨ ꯀꯅꯥꯗꯒꯤꯅꯣ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯁꯦ ꯉꯥꯁꯦ ꯈꯔ ꯁꯦꯝꯗꯣꯛ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯑꯩ ꯐꯃꯨꯡꯗ ꯉꯥꯛꯇ ꯍꯤꯞꯄꯒ ꯆꯥꯛ ꯉꯥꯏꯔꯨꯈꯤꯒꯦ ꯑꯦ ꯁꯤꯅꯃꯨꯛ ꯀꯗꯥꯏꯗꯒꯤ ꯉꯥ ꯅꯨꯄꯥ ꯉꯥꯁꯤꯕꯨ ꯀꯅꯥꯗꯒꯤ ꯑꯃꯨꯛ ꯁꯣꯜꯂꯛꯂꯤꯕꯅꯣ ꯍꯥ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯃꯤꯅꯦ ꯍꯥꯏꯔꯤ ꯍꯣꯔꯦꯟ ꯆꯥꯕꯗꯤ ꯅꯪꯅ ꯍꯦꯟꯅꯤꯅꯦ ꯍꯥ ꯃꯀꯣꯛꯀ ꯃꯃꯩꯒꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯄꯛꯇꯣꯏꯁꯦ ꯃꯌꯥꯏꯒꯩꯅ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯈꯤꯅꯤ ꯍꯣ ꯑꯩꯅ ꯃꯀꯣꯛ ꯍꯥꯞꯄꯤꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯀꯣꯛ ꯈꯛ ꯆꯥꯎꯔꯒ ꯅꯀꯣꯛꯇꯤ ꯑꯝꯇ ꯌꯥꯎꯗꯕꯗꯨꯗ ꯈꯔ ꯌꯥꯎꯖꯅꯕ ꯍꯥꯏꯗꯅ ꯍꯥꯞꯄꯤꯕ ꯈꯪꯉꯕ ꯑꯗꯨꯒ ꯑꯩꯅ ꯈꯔ ꯁꯤꯡꯕꯅꯤꯅ ꯃꯌꯥꯏꯗꯣ ꯆꯥꯕꯤꯕꯩ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯃꯀꯣꯛ ꯈꯨꯄꯤꯖꯗꯨꯗꯤ ꯍꯦꯃꯜꯂꯦꯕ ꯐꯕꯧ ꯉꯥ ꯐꯥꯎꯕ ꯀꯗꯥꯏꯗꯒꯤ ꯅꯪꯅ ꯃꯌꯥꯡ ꯂꯦꯟꯖꯩ ꯑꯗꯨꯒ ꯃꯀꯣꯛꯀ ꯃꯕꯨꯛꯀꯅ ꯑꯩꯉꯣꯟꯗ ꯄꯤꯖꯩꯅꯦ ꯏꯁ ꯊꯕꯛꯅ ꯃꯅꯥ ꯑꯝꯇꯁꯨ ꯁꯨꯗꯅ ꯃꯥꯅ ꯑꯍꯥꯎꯕꯒꯁꯨ ꯆꯥꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ ꯅꯨꯄꯥ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯦ ꯅꯪ ꯑꯗꯨꯝ ꯁꯦꯝꯃꯝꯃꯣ ꯑꯩ ꯂꯧꯕꯨꯛꯇ ꯉꯔꯥꯡ ꯊꯥ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯑꯃꯨꯛꯇ ꯆꯥꯏꯔꯝꯈꯤꯒꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯁꯦꯝꯃꯣ ꯑꯩ ꯁꯪꯗꯦ ꯉꯥꯛꯇ ꯍꯤꯞꯄꯨꯈꯤꯒꯦ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯛꯑꯣ ꯀꯔꯤꯅꯣ ꯅꯨꯡꯊꯤꯜꯁꯨ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯤꯞꯄꯨꯈꯤꯒꯦ ꯍꯥꯏꯁꯤꯕꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯃꯤꯠ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯁꯨꯅꯦ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯗꯦꯕꯁꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯅꯨꯄꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯁꯨꯕ ꯅꯨꯄꯥꯁꯤꯕꯣ ꯅꯨꯄꯥ ꯑꯩ ꯅꯪꯒꯤ ꯉꯥꯒꯥꯁꯦ ꯑꯃꯠꯇ ꯊꯣꯡꯉꯣꯏꯀꯣ ꯅꯪ ꯆꯥꯅꯤꯡꯉꯒꯅ ꯊꯣꯡꯉ ꯆꯥꯖꯧ ꯑꯁꯨꯛ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨꯅꯦ ꯑꯩ ꯏꯗꯤ ꯏꯄꯥꯝꯅ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦꯗ ꯑꯩꯗꯤ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦꯕ ꯑꯩ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯉꯥꯁꯤ ꯊꯣꯡꯉꯝꯃꯨ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯐꯅꯕꯨ ꯐꯔꯅꯤ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯇꯣꯡꯅ ꯄꯦꯟꯅ ꯑꯝꯇ ꯆꯥꯍꯧꯒꯦ ꯊꯣꯡꯉꯝꯒꯦ ꯃꯀꯣꯛꯀ ꯃꯃꯩꯒꯅꯦ ꯃꯁꯥꯏꯒꯨꯒ ꯊꯣꯡꯉꯒ ꯊꯅꯝꯒꯦ ꯑꯗꯨꯒꯅꯦ ꯑꯇꯩꯁꯤꯡꯗꯨꯅ ꯏꯄꯥꯝꯗ ꯄꯨꯔꯒ ꯆꯥꯔꯨꯒꯦ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯁꯥ ꯈꯛꯇ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯅꯪ ꯀꯧꯕ ꯂꯥꯛꯄꯒꯗꯤ ꯉꯝꯃꯣꯏꯀꯣ ꯆꯠꯀꯗꯣꯏꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯔꯨꯅꯕꯅꯤ ꯈꯪꯉꯕ ꯀꯠꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯀꯨꯆꯨꯅꯒ ꯃꯨꯔꯤꯕ ꯅꯌꯥꯡꯅꯒ ꯀꯪꯂꯤꯕ ꯅꯌꯥꯅ ꯆꯧꯔꯤꯕ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯣꯏꯕ ꯍꯥ ꯑꯩ ꯐꯥꯎꯗ ꯄꯥꯝꯗ꯭ꯔꯦ ꯇꯉꯥꯏ ꯐꯗꯕꯒꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯅꯪ ꯅꯠꯇꯕ ꯑꯃ ꯅꯥꯟꯅ ꯁꯤꯅꯤꯡꯉ ꯄꯣꯠꯅꯤ ꯁꯤꯅꯤꯡꯕꯅ ꯂꯣꯏꯔꯄꯣꯠꯅꯦꯕ ꯑꯩ ꯑꯣ ꯁꯤꯟꯖꯔꯣ ꯀꯠꯇ ꯅꯪꯉꯣꯟꯗꯕꯨ ꯀꯅꯥ ꯂꯩꯕꯤꯗꯣꯏꯕ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯅꯪꯅꯅꯦ ꯅꯨꯄꯤ ꯑꯃꯕꯨ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯕ ꯑꯩꯗꯤ ꯋꯥꯏꯕ ꯁꯪꯉꯤ ꯅꯪ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯒꯤ ꯑꯇꯟꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯀꯪꯅꯥꯟꯗꯨ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯀꯟꯅ ꯇꯧꯔꯤ ꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤ ꯑꯩꯒꯤ ꯁꯟ ꯃꯆꯥ ꯑꯃ ꯂꯩꯕꯤꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯩꯁꯤꯅꯤ ꯑꯩꯒꯤ ꯁꯟ ꯃꯆꯥ ꯂꯩꯕꯤꯗꯣꯏꯅꯤ ꯇꯥꯅꯤꯡꯗꯦꯍꯦ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤ ꯀꯗꯥꯏꯗꯒꯤ ꯁꯤꯜꯅ ꯁꯟ ꯃꯆꯥ ꯂꯩꯗꯧꯔꯤꯒꯦ ꯍꯥ ꯑꯗꯨꯒꯅꯦ ꯃꯗꯨ ꯂꯩꯔꯒ ꯑꯩ ꯁꯦꯟꯅꯕꯁꯨ ꯉꯝꯃꯣꯏ ꯅꯣꯏ ꯅꯄꯥꯁꯤꯅ ꯀꯔꯤꯃꯠꯇ ꯌꯥꯎꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯍꯥꯞꯅꯕ ꯁꯤꯜꯂꯒꯅꯨꯀꯣ ꯃꯤ ꯇꯥꯎ ꯀꯣꯛꯇꯥꯡ ꯍꯣꯏꯒꯤꯁꯨ ꯁꯟ ꯂꯩ ꯁꯪꯒꯣꯝꯁꯨ ꯊꯛꯏ ꯑꯩꯗꯤ ꯊꯛꯇꯦ ꯃꯈꯣꯏ ꯃꯃꯥꯅꯁꯨ ꯑꯩꯁꯦ ꯆꯥꯎꯕ ꯑꯝꯇ ꯍꯦꯟꯗ꯭ꯔꯦ ꯍꯥꯏꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯁꯨꯅꯦ ꯅꯇꯥꯎ ꯀꯣꯛꯇꯥꯡ ꯍꯣꯏꯗ ꯂꯩꯔꯨꯔꯣꯗꯅ ꯑꯩꯗꯤ ꯅꯨꯄꯤꯁꯨ ꯅꯠꯇꯅ ꯀꯃꯥꯏꯅ ꯃꯤ ꯃꯌꯨꯝꯗ ꯂꯩꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯃꯣꯏꯗ ꯁꯟ ꯁꯖꯤꯛ ꯄꯤꯖꯕ ꯁꯥꯔꯒ ꯁꯪꯒꯣꯝꯗ ꯍꯨꯔꯥꯜꯂꯧꯔꯥ ꯆꯥꯎꯊꯣꯏꯅ ꯌꯥꯏꯅꯦ ꯑꯩ ꯏꯆꯥꯁꯤ ꯁꯤꯡꯉꯤꯅꯦꯕꯣ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯌꯥꯗꯧꯔꯤ ꯃꯁꯤ ꯂꯦꯝꯕꯤꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯝꯕꯤꯒꯦ ꯍꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯏꯒꯅꯨꯀꯣ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯏꯃꯥ ꯑꯗꯨꯗꯤ ꯁꯟ ꯃꯆꯥ ꯂꯩꯕꯤꯌꯨ ꯅꯨꯄꯥ ꯐꯝꯕꯗꯨ ꯋꯥꯗ꯭ꯔꯤꯕꯣ ꯉꯁꯥꯏꯗꯒꯤ ꯅꯆꯥꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯦ ꯍꯥꯏꯐꯦꯠꯇꯁꯨ ꯀꯧꯊꯣꯛꯂꯒ ꯊꯦꯝꯕꯗꯤ ꯌꯥꯏꯗꯅ ꯅꯪꯁꯨ ꯈꯪꯉꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯣ ꯉꯥꯡꯒꯦꯁꯨ ꯇꯞꯅ ꯑꯗꯨꯝ ꯉꯥꯡꯉꯨ ꯑꯩꯕꯨ ꯅꯥ ꯄꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤꯅꯦ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯣꯡꯃꯇ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯤꯌꯦ ꯈꯪꯉꯕ ꯂꯥꯎ ꯈꯣꯡꯉꯨ ꯐꯥꯎꯕ ꯆꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗꯕꯨ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯀꯃꯥꯏꯅ ꯏꯪꯅ ꯉꯥꯡꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯀꯪꯅꯥꯟꯅ ꯏꯃꯥ ꯑꯁꯦꯡꯕꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯇꯜꯂꯤ ꯑꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ
ꯀꯣꯛꯇꯥꯡ ꯍꯣꯏꯒꯤ ꯄꯥꯕꯒꯨꯝꯕ ꯃꯣꯏꯅ ꯁꯤꯟꯗꯣꯛꯑ ꯁꯦꯝꯕ ꯍꯥ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯔꯅꯤꯃ ꯄꯥꯕꯗꯣ ꯑꯩ ꯊꯤꯔꯛꯀꯦ ꯆꯥꯎꯊꯣꯏꯅ ꯍꯦ ꯆꯠꯂꯣ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯟꯅꯔꯣꯏꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯍꯜ ꯂꯃꯟꯒ ꯑꯃꯨꯛ ꯁꯥꯔꯤꯅꯦ ꯍꯥ ꯏꯁ ꯃꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯆꯥꯅ ꯊꯤꯕꯤꯒꯤ ꯀꯥꯏꯅ ꯍꯦ ꯆꯠꯂꯣ ꯂꯦꯝꯕꯤꯅ ꯃꯁꯦ ꯅꯪꯒꯤ ꯅꯍꯨꯗꯨꯅ ꯍꯥꯏꯔꯛꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯇꯜꯂꯒ ꯂꯩꯕꯗꯣ ꯑꯉꯥꯡꯁꯤꯡꯅꯁꯨ ꯈꯪꯉꯕꯅꯤ ꯈꯪꯉꯕ ꯅꯨꯄꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯇꯟꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥ ꯌꯨꯝ ꯁꯥꯕ ꯆꯠꯂꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯅ ꯋꯥꯒꯗꯧꯗꯣ ꯈꯜꯂꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯎ ꯌꯥꯟꯕ ꯆꯠꯂꯦꯅ ꯈꯜꯂꯣ ꯍꯥ ꯎ ꯌꯥꯟꯕ ꯆꯠꯂꯦ ꯍꯥꯏꯔꯣ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯩꯝ ꯈꯪꯗꯕ꯭ꯔꯣ ꯁꯤꯅꯤ ꯑꯦ ꯅꯨꯄꯥ ꯅꯪ ꯁꯤ ꯅꯨꯄꯥꯅꯤꯀꯣ ꯃꯥꯅꯤ ꯀꯩꯅꯣ ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯅꯪꯒꯤꯅ ꯄꯨꯔꯣꯏꯕꯅꯦ ꯂꯩꯔꯤꯕ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯁꯟꯖꯥꯎ ꯂꯥꯕ ꯑꯣꯏꯔꯕꯩ ꯈꯜꯂꯨꯔꯦ ꯅꯨꯄꯤ ꯑꯩꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯊꯕꯛ ꯁꯨꯕ ꯅꯨꯡ ꯀꯣꯠꯄ ꯂꯧ ꯀꯨꯝꯕ ꯆꯠꯂꯤꯁꯤꯗꯤ ꯋꯥꯗꯦꯅꯦ ꯍꯥ ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯕ ꯅꯠꯇꯦ ꯅꯪꯅ ꯋꯥꯖꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯋꯥꯔꯦꯅ ꯑꯩꯁꯨ ꯋꯥꯔꯣ ꯍꯥꯏꯔꯕ ꯍꯥ ꯑꯩꯅ ꯊꯤꯈ꯭ꯔꯕ ꯅꯪ ꯂꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯐꯝꯖꯥ ꯆꯥꯒꯦꯅ ꯂꯧꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯅꯪ ꯊꯥꯛꯅꯕ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ 이코타 함도 비자니 하부두다 락비버기 와니 아두가 후직나 năng nội nè nó có tam thứ xa lấy nè ha adu nin nupi khoi sak tha bhai bhai bse nang khang libu na tro mamangi ta da pak pado khoi sak tha bhai ta bodagi sel pai grama na huju phawba nupi thi ba khang dri se lai si su ne mami ka se amata udar bra khang de da sel thok ta ba katan chu bu nu pasina ngan ta na matu thi ba khang gan ba sel pai ba hotna ba kan mami bu na matu hek thi ba khang gan da ba nate sibu ya bra hai bani da nupi thi ba khang ji bu do sel phana pai ra ba su awat pam lei ba gi ni ne aduga ꯑꯩꯈꯣꯏ ꯒꯨꯝꯕꯁꯤꯅ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃꯁꯨ ꯆꯥꯎꯊꯣꯏꯗꯨ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯝꯃꯤ ꯑꯁ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯣꯡꯁꯦ ꯋꯥꯈꯩ ꯂꯝꯕꯤꯁꯤ ꯆꯠꯂꯤꯕꯁꯦ ꯁꯦꯜꯕꯨ ꯑꯃꯠꯇ ꯇꯥꯕ ꯎꯗꯦꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯤꯁꯤꯡꯁꯦ ꯂꯝꯕꯤꯁꯤꯗ ꯁꯦꯜꯒꯗꯣ ꯈꯔꯁꯨ ꯇꯥꯍꯧꯍꯟꯒꯦ ꯍꯥꯏꯗꯤ ꯋꯥꯅꯤ ꯑꯍꯜ ꯑꯃꯅ ꯍꯩ ꯆꯥꯎꯊꯣꯏ ꯅꯪꯕꯨ ꯀꯔꯤ ꯇꯥꯍꯧꯔꯒꯦꯅꯦ ꯍꯥ ꯁꯦꯜꯒ ꯇꯥꯍꯧꯔꯕ꯭ꯔꯣ ꯂꯝꯕꯤꯗꯨꯗ ꯁꯟ ꯁꯥ ꯃꯈꯩ ꯄꯥꯛꯊꯗꯨꯅ ꯆꯠꯂꯤꯕꯗꯨꯕꯣ ꯍꯥ ꯇꯥꯍꯧꯗꯦꯗꯩꯅꯦ ꯁꯦꯜ ꯈꯨꯟꯕ꯭ꯔꯅ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯒꯦ ꯏꯅꯦꯅ ꯑꯩ ꯀꯧꯔꯤꯕꯕꯣ ꯏꯅꯦꯒꯤ ꯂꯧꯗꯣ ꯍꯌꯦꯡ ꯌꯩꯒꯗꯕ ꯑꯗꯨꯗ ꯈꯨꯂꯪ ꯀꯨꯝꯕꯤꯅꯅꯕ ꯅꯨꯄꯥ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯁꯨ ꯌꯥꯎꯗꯅ ꯍꯌꯦꯡꯗꯣ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗꯩꯅꯦ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯁꯨꯗꯤ ꯏꯅꯦꯅ ꯀꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯥ ꯑꯣꯏꯅ ꯀꯨꯝꯍꯟꯒꯦꯗꯤ ꯌꯥꯅꯤ ꯑꯦ ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ ꯁꯤꯕꯣ ꯃꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯅꯦ ꯍꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯈꯨꯂꯪ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯨꯄꯥ ꯈꯨꯂꯪ ꯍꯥꯏꯕꯅꯤ ꯅꯪ ꯌꯥꯎ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯥꯎꯍꯟꯒꯦꯕ ꯋꯥꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯁꯤꯕꯣ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯤꯅꯦ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯑꯦꯗꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯃꯤꯅ ꯉꯥꯡꯅꯕ ꯅꯨꯄꯤꯅ ꯁꯨꯔꯒ ꯊꯥꯛꯑꯦꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯏꯅꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩ ꯊꯥꯛꯆꯕꯅꯤ ꯏꯅꯦꯅ ꯊꯥꯛꯄꯤꯕꯁꯨ ꯅꯠꯇꯅ ꯊꯥꯛꯄꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕꯤꯗꯕ ꯈꯪꯉꯕ ꯏꯅꯦꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯏꯅꯦꯅ ꯑꯩ ꯈꯔ ꯊꯥꯛꯄꯤꯔꯣꯗꯅ ꯑꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯄꯨꯔꯥ ꯃꯇꯥ ꯑꯃꯒꯤ ꯃꯤꯅꯤꯅꯦ ꯃꯁꯦ ꯍꯦ ꯑꯉꯥꯎꯕ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯊꯥꯛꯇꯧꯔꯤꯒꯦ ꯍꯥ ꯀꯇꯟ ꯁꯨꯅꯤꯡꯗꯕꯁꯤꯗꯤ ꯑꯩꯅ ꯁꯨꯅꯤꯡꯉꯤ ꯁꯨꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯏꯅꯦꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯍꯅꯨꯕꯤꯅꯦꯅ ꯍꯅꯨꯔꯒ ꯑꯗꯨꯝ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯅꯦ ꯃꯤꯌꯨꯝ ꯄꯥꯟꯅꯔꯛꯏꯅꯦ ꯃꯥꯅꯒ ꯆꯨꯝꯁꯤꯜꯂꯝꯃꯒ ꯆꯠꯈꯤꯅꯦ ꯃꯁꯦ ꯃꯁꯤꯒꯤ ꯆꯥꯎꯊꯣꯛ ꯌꯥꯏꯕ ꯑꯉꯥꯡꯁꯦ ꯃꯁꯦ ꯇꯟꯃꯟꯗꯅ ꯉꯥꯎꯔꯕꯖꯥꯠꯅꯤꯀꯣ ꯃꯁꯦ ꯆꯥꯎꯊꯣꯏꯅ ꯃꯤꯅ ꯉꯥꯛꯇꯪ ꯁꯦꯜꯒ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯩꯁꯤꯗꯕ ꯍꯅꯨꯕꯤꯅꯦꯅ ꯆꯌꯦꯠꯅꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯩꯅꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕꯝꯗꯤ ꯇꯣꯛꯅ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯏꯕꯣ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯏꯇꯥꯎ ꯇꯣꯡꯕ ꯍꯣꯏꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯑꯗꯨꯝ ꯄꯨꯔꯨꯈꯤꯒꯦꯗ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯗꯨ ꯇꯣꯝꯕꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯒꯤ ꯅꯨꯄꯤꯅ ꯇꯨ ꯂꯥꯛꯑꯦ ꯑꯃꯨꯛ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯦ ꯀꯔꯤꯕꯨ ꯍꯥꯏꯕꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯈꯪꯗꯦꯕ ꯌꯦꯡꯅꯤꯡꯗꯕꯅ ꯃꯁꯛꯁꯦ ꯇꯣꯝꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯕꯤꯅꯥꯅ ꯅꯣꯏꯒꯨꯝꯕ ꯀꯇꯟꯁꯤꯡꯁꯤꯕꯨ ꯃꯤꯅ ꯉꯥꯡꯕꯗꯒ ꯅꯨꯡꯉꯥꯏꯕ ꯋꯥ ꯅꯨꯡꯉꯥꯏꯇꯕꯒꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯈꯔ ꯇꯟꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏ ꯐꯥꯎꯔꯤꯅꯤ
ꯇꯟꯕꯅ ꯍꯦꯃꯟꯗꯅ ꯐꯥꯎꯗꯕ ꯁꯥꯔꯒ ꯈꯥꯡꯂꯕꯒꯤ ꯋꯥꯅꯤ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎ ꯄꯣꯊꯥꯔꯝꯃꯤꯔꯣ ꯕꯤꯅꯥꯅ ꯁꯨꯅꯤꯡꯗꯕ ꯃꯁꯦꯜ ꯑꯗꯨꯝ ꯄꯣꯊꯥꯕꯗ ꯋꯥꯖꯔꯕ ꯀꯥꯡꯕꯨꯅꯤꯅ ꯄꯣꯊꯥꯔꯝꯃꯤꯔ ꯀꯥꯏ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯛ ꯉꯥꯏꯗꯨꯅ ꯃꯪꯒꯣꯜꯁꯤꯗ ꯈꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯗꯕꯣ ꯇꯣꯝꯕꯅ ꯆꯪꯉꯣ ꯏꯇꯥꯎ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯏꯇꯥꯎꯕꯣ ꯑꯁ ꯏꯇꯥꯎ ꯌꯨꯝꯗ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯗꯕ ꯂꯩꯕ ꯉꯝꯗꯅ ꯊꯣꯛꯂꯛꯏꯅꯤꯅꯦ ꯑꯁ ꯈꯪꯐꯝꯒ ꯈꯪꯕ ꯅꯠꯇꯦꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯕ ꯅꯠꯇꯦꯕ ꯅꯨꯄꯤꯒꯤ ꯏꯁꯧꯁꯤꯗ ꯏꯆꯟ ꯂꯦꯝꯕꯤꯗꯨꯕꯨ ꯃꯆꯤꯟꯒ ꯌꯥꯝ ꯀꯟꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯍꯥꯏꯗꯅ ꯀꯥꯟꯅꯕ ꯅꯠꯇꯦꯗ ꯇꯥꯔ ꯈꯪꯅꯤ ꯃꯤꯡꯗꯅꯦ ꯂꯦꯝꯕꯤ ꯀꯧꯕ ꯁꯤꯟꯒ ꯆꯥꯟꯅꯅ ꯀꯧꯔꯒꯗꯤ ꯀꯟꯕꯤ ꯀꯥꯏꯅ ꯀꯧꯔꯁꯨ ꯑꯗꯨꯝ ꯌꯥꯔꯛꯄꯅꯤꯗ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯆꯤꯟꯁꯦ ꯀꯟ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯕꯤꯅꯥꯅ ꯈꯅꯥꯎꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯃꯆꯤꯟꯒꯁꯦ ꯁꯨꯀꯟ ꯀꯟꯗꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤ ꯃꯈꯩ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯤꯕꯁꯦ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯁꯨ ꯌꯥꯔꯝꯅꯤ ꯍꯥꯏꯕ ꯕꯤꯅꯥꯅ ꯆꯥꯎꯊꯣꯏ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤꯀꯣ ꯃꯔꯝ ꯂꯩꯇꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯝꯕꯅ ꯅꯨꯄꯤ ꯋꯥꯔꯤꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯗ ꯑꯣꯏꯅ ꯁꯥꯟꯅꯒꯦꯗ ꯆꯥꯎꯊꯣꯏꯅ ꯑꯁ ꯑꯩꯅ ꯈꯜꯂꯒ ꯂꯥꯛꯏꯕ ꯋꯥꯈꯜꯁꯤꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯒ ꯆꯥꯟꯅꯒꯗꯕꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯁꯦ ꯏꯇꯥꯎꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯍꯥꯏꯁꯤꯔ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯒꯤꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯟꯕ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯏꯇꯥꯎ ꯑꯩꯁꯦ ꯏꯇꯥꯎꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯄꯨꯒꯦ ꯍꯥꯏꯒꯦꯅ ꯆꯪꯉꯩꯅꯤ ꯏꯇꯥꯎ ꯕꯤꯅꯥꯅ ꯁꯣꯏꯗ꯭ꯔꯦ ꯄꯨꯔꯅꯤ ꯁꯦꯜꯁꯤ ꯀꯤꯝꯇ ꯄꯥꯏꯗꯕ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯗꯕ ꯅꯨꯄꯥꯗꯨꯗꯕꯨ ꯁꯦꯜ ꯂꯧꯒꯦ ꯍꯥꯏꯔꯤꯕ ꯆꯥꯎꯊꯣꯏ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥ ꯇꯣꯝꯕꯅ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯉꯁꯤ ꯁꯥꯎꯕ ꯁꯥꯎꯃꯟꯗꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯁꯥꯎꯅꯕꯅꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤꯕꯁꯦ ꯁꯥꯎꯗꯨꯅ ꯅꯪꯒꯤ ꯅꯔꯜ ꯆꯥꯔꯣꯏ ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯔꯜ ꯇꯥꯅꯤ ꯀꯥꯏꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯀꯣ ꯉꯁꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯁꯦꯡꯕ ꯍꯥꯏꯕꯒꯤ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯐꯨꯔꯨ ꯂꯥꯛꯑꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯅꯨꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯅꯨꯄꯤꯗꯒꯁꯨ ꯑꯀꯟ ꯁꯥꯒꯦ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥ ꯑꯀꯟ ꯁꯥꯒꯦ ꯈꯜꯂꯤꯅꯦꯕ ꯆꯥꯎꯊꯣꯏꯅ ꯑꯁ ꯑꯩꯅꯗꯤ ꯌꯨꯝꯗꯒꯤ ꯁꯤꯒꯨꯝꯕ ꯏꯁꯧ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯤꯗꯅ ꯊꯣꯛꯂꯛꯄꯅꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯈꯟꯕꯁꯤꯗ ꯁꯤꯗ ꯑꯃꯨꯛ ꯍꯦꯜꯂꯦꯅꯦ ꯏꯇꯥꯎ ꯑꯩ ꯏꯇꯥꯎ ꯁꯥꯟꯇ ꯍꯣꯏꯗ ꯃꯣꯏꯗ ꯑꯣꯏꯅ ꯆꯪꯉꯝꯃꯁꯨ ꯐꯒꯗꯧꯅꯤ ꯏꯇꯥꯎ ꯁꯔꯠꯇꯨꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯕꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯃꯥꯏꯅ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯝꯅꯦꯕ ꯈꯪꯉꯦꯕ ꯑꯩ ꯇꯣꯝꯕꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯁꯥꯎꯍꯜꯂꯤꯅꯦꯕꯁꯦ ꯅꯪ ꯉꯁꯤ ꯅꯁꯤꯕꯅ ꯇꯨꯝꯕ ꯉꯥ ꯂꯥꯛꯂꯝꯗꯥꯏ ꯃꯥꯟꯕꯗꯨꯗ ꯊꯥꯖꯤꯜꯂꯧꯔꯥ ꯍꯥ ꯊꯥꯖꯤꯜꯂꯨꯔꯣ ꯕꯤꯅꯥꯅ ꯊꯥꯔꯣꯅꯦ ꯁꯦ ꯊꯥꯔꯣ ꯂꯥꯛꯑꯣ ꯉꯥ ꯂꯥꯛꯂꯝꯗꯥꯏ ꯃꯥꯟꯕ ꯁꯤꯟꯁꯤꯅꯅꯦ ꯅꯪ ꯑꯗꯨꯝ ꯂꯥꯛꯀꯦꯕ ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯗ꯭ꯔꯣ ꯅꯪꯕꯨ ꯁꯦꯜꯁꯤ ꯀꯤꯝꯇ ꯄꯥꯏꯕ꯭ꯔꯣ ꯍꯥ ꯅꯈꯨꯠꯇꯨꯗ ꯁꯦꯜꯁꯤ ꯀꯤꯝꯇ ꯄꯥꯏꯕ꯭ꯔꯕ ꯁꯦꯜ ꯄꯥꯏꯗ꯭ꯔꯕꯁꯨ ꯏꯔꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯊꯥꯏꯅ ꯑꯩꯒꯤ ꯏꯔꯟ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯉꯣꯟꯗ ꯉꯥꯎꯗ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯔꯜ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ ꯍꯥ ꯅꯪꯒꯤꯅ ꯍꯥꯏꯕꯗ ꯀꯔꯤ ꯂꯩꯔꯤꯒꯦꯕ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯂꯣꯏꯅ ꯌꯣꯟꯗꯨꯅ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅ ꯆꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯕ 이런 연자바 강라브로 낭기네를 났대 낭부 루홍무다가 러윈콜고 뿌렸브로 하 낭도 뿌렸고 러윈콜도 아이니 연브라바 이 레이카이시 레리브누 빠싱시야 모이모이는 러리브누 비싱도나 루홍무다 러윈콜 울락브라 하 울락브라바 아두보냐 모이모이기 누빠싱도나냐 연연누나 가슈 싸디네 이붕어 수르가 싸예 호 수르가 따르가 싸예 수르가 따르가 낭소두디 수르가 싸부 누빠암도 레이즈라 모야죠 하 ꯑꯩꯗꯤ ꯌꯣꯜꯂꯒ ꯐꯝꯃꯒ ꯆꯥꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯁ ꯑꯩꯗꯤꯅꯦ ꯑꯩ ꯄ꯭ꯔꯣ ꯍꯦꯛ ꯆꯥꯏꯗꯒ ꯑꯣꯏꯕ ꯄ꯭ꯔꯣ ꯍꯦꯛ ꯆꯥꯏ ꯍꯥꯏꯁꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯑꯩ ꯃꯁꯤꯗ ꯇꯨꯝꯃꯤꯉꯩꯗ ꯃꯨꯟꯅ ꯅꯝꯃꯒꯅꯦ ꯍꯥꯠꯇꯣꯛꯁꯤꯔ ꯈꯪꯗꯦꯗ ꯃꯁꯤꯗ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯌꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯤꯡ ꯐꯅ ꯀꯜꯂꯁꯨ ꯃꯋꯥ ꯑꯩ ꯐꯥꯎꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦꯕ ꯑꯗꯣ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯇꯥꯎ ꯑꯁꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯅꯣꯡꯃꯁꯨꯅꯤ ꯃꯥꯅ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯅ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯈꯨꯜ ꯊꯨꯡꯅꯕꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯗꯣ ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯎꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯕꯣ ꯇꯥꯍꯧꯏ ꯏꯇꯥꯎ ꯑꯗꯣ
ꯏꯇꯥꯎꯁꯦ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯈꯨꯠꯇ ꯁꯨꯛꯁꯤ ꯁꯤꯗꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯀꯤꯕꯒꯤ ꯊꯕꯛꯁꯨ ꯁꯨꯁꯨ ꯁꯨꯗꯦꯕ ꯍꯦꯔꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯃꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯏꯗꯨꯅ ꯅꯨꯄꯥꯒꯤ ꯇꯟꯕꯒꯤ ꯏꯁꯤꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦꯗ ꯑꯗꯨ ꯏꯇꯥꯎ ꯁꯦꯜꯗꯨ ꯂꯩꯇꯦ ꯍꯥꯏꯔꯣ ꯌꯦꯡꯅꯤꯡꯗꯕ ꯀꯨꯝꯍꯩꯁꯨ ꯀꯨꯏꯅ ꯌꯦꯡꯍꯟꯕꯤꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯧꯕ ꯏꯇꯥꯎ ꯑꯩ ꯁꯦꯜꯒꯗꯤ ꯑꯝꯇ ꯂꯩꯇꯦꯗ ꯑꯩ ꯅꯨꯄꯤꯗ ꯍꯪꯗꯧꯁꯨ ꯑꯃꯨꯛ ꯈꯠꯅꯈ꯭ꯔꯕꯅꯤꯅ ꯉꯁꯤ ꯅꯣꯡꯃꯒꯤꯗꯤ ꯍꯪꯉꯁꯨ ꯑꯣꯏꯔꯣꯏꯕ ꯑꯁ ꯏꯇꯥꯎ ꯑꯩꯁꯨ ꯌꯥꯗꯗꯅ ꯅꯪꯉꯣꯟꯗ ꯍꯪꯕꯒꯤ ꯋꯥꯅꯤ ꯅꯪ ꯎꯄꯥꯏ ꯑꯝꯇꯗꯤ ꯇꯧꯔꯧꯗ ꯑꯩꯁꯨ ꯏꯀꯥꯏ ꯀꯥꯏꯅ ꯍꯪꯉꯤꯅꯦ ꯅꯪ ꯈꯤꯇꯪꯗꯤ ꯈꯪꯕ ꯌꯥꯏꯗꯅ ꯏꯇꯥꯎ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯣꯏꯗꯅ ꯊꯪꯒꯦ ꯑꯩ ꯇꯁꯦꯡꯅ ꯂꯩꯇꯕꯅꯤ ꯇꯧꯅꯨꯗ ꯏꯇꯥꯎ ꯅꯪꯕꯨ ꯁꯦꯜ ꯈꯛꯇꯪꯗꯤ ꯄꯨꯒꯦꯗ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯁꯤꯡꯉꯛꯀꯦꯃꯤ ꯍꯧꯔꯛꯑꯦ ꯃꯥꯅ ꯉꯝꯗ꯭ꯔꯗꯤ ꯌꯥꯗꯕꯤ ꯑꯗꯨꯝ ꯀꯟꯕꯤꯁꯤ ꯀꯩꯅꯣ ꯁꯨꯝ ꯇꯨꯃꯤ ꯂꯩꯗꯨꯕꯣ ꯑꯩꯅ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯣꯏꯗ ꯂꯩꯔꯤꯁꯦ ꯄꯤꯔꯛꯑꯣ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯩ ꯂꯩꯇꯦꯅ ꯍꯥꯏꯔꯤꯗꯣ ꯂꯩꯇꯦ ꯀꯥꯏꯅꯒ ꯀꯗꯔ ꯐꯗꯔ ꯇꯧꯔꯅꯨꯀꯣ ꯈꯤꯇ ꯄꯨꯒꯦꯗ ꯑꯩ ꯊꯑꯣꯏꯒꯤ ꯁꯦꯜ ꯄꯨꯒꯦ ꯍꯥꯏꯒꯦꯅ ꯆꯪꯉꯛꯏꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯆꯥꯎꯊꯣꯏꯅ ꯉꯥ ꯌꯦꯟ ꯂꯩꯕꯒꯤ ꯂꯩꯀꯥꯏꯗꯒꯤ ꯁꯦꯜ ꯄꯨꯔꯨꯕꯁꯤꯡꯗꯨ ꯂꯦꯝꯕꯤꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯗ ꯃꯥꯅ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯍꯧꯔꯝꯃꯤ ꯆꯥꯎꯊꯣꯏꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯥꯗ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯃꯃꯥꯏꯁꯤꯒ ꯈꯔ ꯀꯥꯔꯤ ꯃꯊꯛꯁꯤꯗ ꯄꯤꯁꯨꯝ ꯑꯅꯤꯁꯦ ꯑꯃꯨꯛ ꯁꯝꯖꯤꯟꯅꯔꯒ ꯂꯥꯛꯏꯕꯁꯤꯅ ꯀꯅꯥꯒ ꯑꯃꯨꯛ ꯀꯩꯗꯧꯅꯔꯖꯥꯠꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯥ ꯍꯣ ꯃꯤ ꯐꯠꯇꯕꯧ ꯃꯤ ꯐꯠꯇ ꯑꯁꯤꯗꯒꯤꯅꯦ ꯅꯪ ꯅꯆꯥꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦꯕ ꯑꯩꯗ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯍꯥ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯅꯆꯥꯁꯦ ꯄꯨꯖꯀꯣ ꯀꯔꯤ ꯃꯁꯤꯕꯨ ꯑꯩ ꯈꯛꯀꯤ ꯏꯆꯥꯔꯣ ꯍꯥ ꯅꯪꯒꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯩꯅ ꯅꯈꯣꯏ ꯌꯨꯝꯁꯤ ꯂꯥꯛꯈꯤ ꯃꯇꯝꯗ ꯆꯦꯜꯂꯛꯈꯤꯕ ꯑꯉꯥꯡ ꯅꯠꯇꯤꯌꯦ ꯑꯗꯨꯅ ꯅꯪꯅ ꯂꯧꯍꯧꯕ ꯇꯥꯕ ꯅꯪꯒ ꯂꯩꯃꯤꯟꯅꯍꯧꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧꯗ ꯂꯥꯡꯉ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯍꯥ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄ ꯐꯥꯎꯗꯤ ꯍꯔꯥꯎ ꯍꯜꯂꯛꯄ ꯌꯥꯏꯗꯅ ꯅꯪꯁꯨ ꯍꯣꯏꯅꯦꯍꯦ ꯖꯒꯣꯏꯒ ꯁꯥꯔꯒ ꯍꯜꯂꯛꯀꯦꯅꯦ ꯊꯕꯛ ꯍꯜꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗꯅꯦ ꯐꯧꯔꯒ ꯊꯕꯛ ꯁꯨꯔꯨꯕꯅꯤꯅ ꯀꯔꯤ ꯊꯣꯛꯏ ꯀꯥꯏꯅ ꯉꯪꯅ ꯁꯥꯔꯤꯕꯣ ꯑꯗꯣ ꯁꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯎꯁꯤ ꯅꯪꯅ ꯑꯁꯨꯛ ꯆꯥꯎꯅ ꯍꯜꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯍꯣ ꯁꯣꯟꯅꯤꯡꯗꯕ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ ꯅꯪꯅꯅꯦ ꯑꯍꯥꯎꯕ ꯈꯔ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯄꯨꯔꯨꯕ ꯂꯧꯔꯨꯕ ꯁꯦꯜꯁꯤꯡꯗꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯨꯔꯛꯄ ꯆꯦꯡ ꯃꯥꯟꯅꯕ ꯁꯦꯜꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯅ ꯂꯧꯍꯧꯔꯦꯗꯅ ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀ ꯑꯃꯇ ꯊꯣꯡꯉꯣꯏ ꯏꯁꯤꯡ ꯊꯥꯛꯒ ꯂꯦꯜꯂꯣ ꯃꯣꯏ ꯑꯗꯨ ꯐꯥꯎꯗꯤ ꯐꯠꯃꯟꯗꯦꯗꯅ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯁꯦꯜꯗꯣ ꯂꯧꯕꯤꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯐꯝꯖꯥ ꯆꯥꯕ ꯅꯪꯒꯤꯗꯃꯛ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯇꯥꯟꯕ ꯁꯦꯜꯕꯨ ꯂꯦꯝꯅ ꯄꯤꯔꯛꯀꯗ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯦ ꯄꯨꯟꯁꯤꯗ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯕꯨ ꯐꯅ ꯀꯨꯏꯅ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯑꯃꯗꯒꯤ ꯈꯔ ꯂꯧ ꯑꯃꯗꯒꯤ ꯈꯔ ꯆꯥ ꯂꯦꯜꯂꯝꯃꯤ ꯁꯨꯝ ꯅꯨꯃꯤꯠ ꯈꯔ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯊꯣꯡꯂꯣꯟꯅꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯝꯃꯤ ꯊꯣꯝꯕꯅ ꯍꯩ ꯆꯥꯎꯊꯣꯏꯕꯣ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯅꯪ ꯑꯃ ꯄꯨꯡ ꯑꯃ ꯊꯕꯛ ꯁꯨꯕꯗ ꯄꯨꯡ ꯑꯅꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯗꯨꯅꯗꯤ ꯈꯛ ꯌꯥꯔꯣꯏꯀꯣ ꯍꯟꯅꯨꯔꯕ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯑꯁ ꯃꯥꯃ ꯅꯍꯥꯟ ꯃꯈꯩ ꯑꯃꯨꯛꯇ ꯑꯗꯨꯝꯅ ꯊꯕꯛ ꯁꯨꯗꯕꯅꯤꯅ ꯑꯩ ꯁꯤꯗꯧꯔꯦꯗ ꯋꯥꯔꯦꯕ ꯍꯩ ꯈꯥꯡꯒꯗꯕꯅꯤꯅꯦ ꯅꯨꯄꯥ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯐꯥꯎꯕ ꯁꯨꯅꯔꯤꯕꯁꯤꯗꯤ ꯅꯨꯄꯤꯁꯤꯡ ꯐꯥꯎꯕ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯜꯂꯒ ꯉꯝꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯁꯨ ꯑꯗꯨꯝꯅ ꯊꯧꯅ ꯂꯩꯌꯨꯅꯦꯕꯣ ꯍꯥꯏꯒꯨꯝꯗꯅ ꯃꯥꯃ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯑꯩꯕꯨ ꯊꯥꯛꯄꯤꯕꯅꯤꯗ ꯃꯥꯁꯨ ꯋꯥꯗꯤ ꯋꯥꯔꯝꯒꯅꯤꯀꯣ ꯈꯨꯔꯥ ꯅꯪꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯅꯨꯄꯥꯅꯤꯀꯣ ꯅꯨꯄꯤꯅ ꯁꯨꯔꯒ ꯆꯥꯅꯤ ꯂꯩꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯆꯥꯎꯊꯣꯏ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯄꯣꯛꯇꯕ꯭ꯔꯥ ꯏꯃꯤ ꯃꯥꯃ ꯏꯀꯥꯏꯕꯒꯤ ꯆꯥꯡꯗꯒꯤ ꯇꯟꯕꯒꯤ ꯆꯥꯡꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯑꯗꯨꯅꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯆꯠꯈꯤꯕꯗꯒꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯥꯗꯗꯨꯅ ꯁꯤꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯁꯨꯕ ꯂꯥꯛꯂꯤꯕꯁꯤꯅꯤ ꯆꯥꯎꯊꯣꯏ ꯅꯪꯅ ꯇꯟꯃꯟꯕꯗꯒꯤ ꯐꯈ꯭ꯔꯕ ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯅꯪꯒꯤ ꯑꯇꯟꯕꯗꯨꯅ ꯀꯥꯏꯍꯜꯂꯕꯅꯤ ꯃꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯅ ꯆꯠꯂꯨꯅꯦ ꯅꯨꯄꯥ ꯑꯃꯅ ꯃꯥꯃꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯥꯎꯊꯣꯏ ꯅꯪꯕꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯄꯥꯡꯒꯜꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯊꯕꯛ ꯑꯗꯨꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ
ꯁꯤ ꯑꯩꯈꯣꯏꯗꯤꯅꯦ ꯑꯩꯅ ꯁꯦꯜ ꯐꯪꯂꯛꯄ ꯅꯨꯃꯤꯠꯇꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯣꯛꯐꯩꯒ ꯇꯧꯔꯒ ꯍꯔꯥꯎꯅ ꯁꯦꯜꯒ ꯂꯧꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯃꯣꯏꯒꯁꯦ ꯄꯦꯟꯖꯔꯤꯃꯤꯅꯦ ꯇꯥꯗ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯃꯠꯇ ꯎꯖꯕ ꯅꯠꯇꯦꯗ ꯃꯥꯅ ꯁꯥꯎꯅ ꯁꯦꯜ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯒꯤ ꯁꯥꯎꯔꯒ ꯑꯃꯨꯛ ꯆꯦꯡ ꯋꯥꯜꯂꯨꯕ ꯑꯗꯨꯒ ꯁꯥꯎꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯒ ꯑꯩꯅ ꯆꯥꯕ ꯁꯤ ꯈꯛꯇꯅꯤ ꯅꯨꯄꯥꯗꯨꯅ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯈꯛ ꯃꯗꯨꯗ ꯅꯠꯇꯅ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯄꯤꯕꯨ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯈꯛ ꯇꯥꯜꯍꯜꯂꯣꯏꯗꯕꯅꯤꯅꯦ ꯇꯥꯗ ꯑꯩꯁꯨ ꯁꯤꯗꯒꯤꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯩꯅ ꯐꯠꯃꯟꯗꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯛꯂꯦ ꯊꯥ 2ꯒꯤ ꯃꯇꯨꯡꯅꯤ ꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯈꯪꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏꯁꯨ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯂꯦꯝꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯣꯠꯅꯗꯨꯅ ꯑꯁꯪꯕ ꯃꯇꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏ 4 ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ